Britain na Ukraine da tharakpa tank mai chaklaga Tokkani Russia. Britain na Ukraine da tharakadurba Challenger tank sing mai chaklaga aremba da Tokkani haina Russia gi maikai dagi phongdokre. Marak asida West ki maikai dagi de Ukraine da land gi khusu khulai sing pisin bagi thabak lepa laitana sathagani laukthokre haina official report amagi matungina phongdokle. Kremlin gi maikai dagi haikibada West na Ukraine da advance oidaba anauba makhal gi tank sing pisin bana lan asida anauba maiwan ama purakpa karisu ngamloi. Russia ki President Vladimir Putin na mamang sahi ki February tang 23 Ukraine da landana ba hukum tawkraba matungda United States amadi masiga khongbu oina sanminariba laibak singna rocket system, drone, armor vehicle amadi communication system na chingba Ukraine da supply tawduna lakliba ne. Thangja numita Britain gi maikai dagi laukhthoki bo wapam amada Ukraine da Challenger 2 man battle tank taraga mari amadi advanced oidaba artillery support weapon system tharagani laukthokraba ne. Makoy na Ukraine bu anti-Russia gi pandamadu thabak oina pangthokna bo honabada khulai oina sizinari haina Kremlin gi spokesman Dmitry Peskov na phongdokre. Britain na tharakadaba tank sing asisu mai chalaga mangba natana tai karisu kanaba phangloi. Mahak na makata na haikibada Britain amadi Poland sing balaibak sing nang Ukraine da chawba makhal gi lan gi khusu khulai sing pisin ba duna hokje Ukraine da oiragliba ground gi situation asi hongba ngamloi. Germany gi Chancellor Olaf Scholz su Ukraine da international military support tawriba se ayaba pinaba pressure mayok nariba ne. Germany na su Ukraine da Leopard 2 battle tank export tawba yahanan bagi matang da pressure laire. Nakalamarom da NATO gi maikai da gisu Ukraine da ahen ba lan gi khulai sing piragani haibage ingit pikre. Russia gi President Vladimir Putin na mahaki force po Ukraine gi Soledar town capture tawre haina claim tawkhiba matung tarakpada wafam adu phongdokhiba ne. Ukraine gi President Volodymyr Zelensky na de Russia na Dnipro da leiba mathol kaya long na saba building de attack sathakibagi thokdok adu akanba mong da condemn tawkhe. Malem gi leiba kaya dagi Ukraine da satharakiba terror gi thawong adu condemn udle. NATO gi Secretary General James Stoltenberg na haikibada Ukraine na hen ba khulai kaya mapi na bahaijarakhiba dugi matungin na NATO gi ally na vehicle artillery amadi missile sing basing piragani haire. Ukraine gi maikai dagi handak ta West ki laibak sing da teng yauna chawba makhal gi khulai sing pibi na ba haijarakhiba lairiba ne. Ukraine gi nongpok thangba Soledar town Russia na loksile haina claim tawkhraba matung tarakbada NATO gi maikai dagi wafam asi laukthorokhiba ne. Russia gi defense ministry na chaliba chayol asida laukthorokhiba wafam amada Soledar bu mapung phana liberate tawre. Masida Russia gi force ki waina maruoi ba mai pak pa mane. October thadagi hauna Russia gi force na Soledar town asi lokshin na bohona duna lakhiba ne. Ukraine di Russia gi maikai dagi claim tawri ba wafam adu akan ba mong da yaning da ba utpaga loina na Soledar town da khut thokna bagi thokdok makhata na sathari hairiba ne. US based Institute for Study of War na de Ukraine gi force na Soledar da makhoi gi position ngak thokna bohona bada awa ba mayok na re maram asina ahen ba khulai pi bagi tangai fadaba lakle haire. Aroi bada tabiri ba pumnamak po thagat chare.